Kurumzari, Elite TV ki Mirep, the candidate Ming Tabiri Simu Ahmed Taram Oxeri, Nasi, Kuna Puzeri, candidate Sete Kanas, Natim Maruna Koi, Bishnupur district, Mirep, Ogadoriba, Adumba, Kogi, Ojamani, Maki Maming Si, according to them, Joy Kumar, Kamain Togdana, Magna Kogi, Mikala sitting now, Changa Ibono, Karitoga Kalibano, My Park and the Karitoni, Hazileba, System C, election system, electoral system, Sikari Fawi, Kendra Sikari or Pa lady, Hymnis missing a do, Miam da, Tamzanewit and Zadoni, Hamra, Tamutara Mokshiri. Tamu Ahambada Isagi lay from Aduga, in my Pagi Ming, Chino Kiano, Hybzumiam, don't come in Tabu. I give Ming Tojum, Joy Kumar Singh, Bishnupur, Ward number 4, the Guinea. I will Popiva, Ipaibu Mingna, sitting Tojum Maniksan, Lake Hidre, Imagi Mingna, Laki Devi, Ipasakna, Pigin in Nakon Birapa, in my Pakainagram Matunda, a Yamba in Tojum Tanazava, and Modi Itema Sunitina, Nakon Biri. Ichai Shukiano, I Isa Amakapoxe, Mama Sama engineering to Maloira, Tabakore, Aduga, I Sinauna Marini, Ahanbana, Kuitamango Higher Secondary, the headmaster Oramago, retired or Lake Hidre, Ani Sumana, Kogi Loktak Lip Irrigation, the engineer Obirum Matunda, retired Togre, Mama Sama Han, a BJP candidate Obirami. Matangchina, I Yamba, Danunjoy, doctor ni, Mama Sasu retired Tore, silent specialist ni, Marisubada, I hack. Okay. Amaru in a Kuhana Karikato with Itamona, Hatsava, Lebaki Sevator, Paduga, Mikelsi, Kaigiting again, Karino Kai, the politics in the Tambian. Basically, I am electrical engineer ni. 1981 the Gihona, 2017 Pava, I department the service luxury, Tongan posting Hybrid. Managing Director Maniko, Managing Director Manitron, Managing Director Manipur Food Industries Corporation, Managing Director Manipur State Drugs and Pharmaceutical Limited, Lunana CEO Khadi Board Manipurgi, I ado DIC General Manager when so I Topuzermi. Adugi Matunda in 2017 retired Togzagre, the Industry Department consultant when so lazy. Maraksida COVID-19 gi saiteng hek lak padagi. Hanba Manipurgi Yahan Hanba Relief Committee Semasing Manunda Bishnupur District Headquarters Semas Amani I Sama convener when a lazy Aduga Bishnupurgi Akoibada Amadi District Sigi Manung Sanba Luna Koigi Tamelong District Manung Saliva Kapum Pawda Leriba Silnau Sing Sinmitami Punamaksigi Apun Balising Makada COVID-19 Relief Committee Ama Bishnupur District Headquarters in Kachagi Hariba Committee Sina Singman Singmitami Anigi Nushinabasu Amana Matiang Panabagi Choba, Koi Hulama, Pangam Zaki, Adugi Matakta, Bishnupur District Hospital Sida, Lying Liva, Sing me and me, Amadi Bishnupur District, Yakoi the Libiriba, Manungala Libiriba Praza, Sing Sida Makta, Seva, Tawjaduna Ilaksaki, the COVID 19 gi, Suma pandemic period Sida, Yamna, Sotarava, Imung Lissing and Matakta Koina, Matiang Pangzaki, Luna, pandemic period Sida, oxygen. Supply to ba, ada concentrator supply to ba, hidak langtak kipiba, sinisimba kaya ma, koi lep tan sada jarki. Ahan ba magta da koi gi Bishnupur District Headquarters si hospital gi asugimatik sothana laikre. Manipur leriba District Hospital sing manungda, ina thengaza da Bishnupur District Hospital si su khwaidagi sothabat hospital ma oi. Khodong chaba leina masigi facility sing se prajada phangan mangam daba. Anaba sing se mapanda dum leiraga leiba manungda bed supply bed later Susina Bayadaba, Karima technical problem current or money. Maduna Maramu Anabasing si refer to Matum the Su, Inakoda, the Karakai from Sing the Soup, Matum, the Berenda, the Lena Lake, the Mayam Yokre. Masiki no Itaba say, Piltogze, is a convener Moina, Maramaduna, Koi Manipur Sarkar, Honorable Chief Minister Gilising Makada, Matam Dugi Leviramba, Lake Hidraba, Lai Oikrava, Ozatiken, BJP President, Katana Tin Ajaraga, COVID Care Center Rama. Manipur government gi oiba ahan ba oina koi gi Bishnupur District Headquarters da lingkhatki hairibasi lingkhal matungda kitang di orsu saphaba ngamgadra haiduna ona jakhibani hariba hospital COVID care center asi lingkhal matungda ekoina makhata na koi praja sing sigi ai phanoi damakta makal makha kya gi program mayam koi lokhachai ngasi bhawo leptana philanthropist kya ga loina oxygen supply toba medicine piba concentrator piba ana ek singi leitalai raba kari haini Praja Singh, Awanungaida,
ꯃꯇꯦꯡ ꯌꯥꯖꯕꯁꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯖꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯆꯪꯉꯛꯈꯤꯕꯁꯦ ꯇꯥꯃꯣ ꯉꯁꯥꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝ ꯇꯥꯛꯄꯤꯔꯦꯀꯣ ꯔꯥꯖꯅꯤꯇꯤ ꯆꯪꯉꯛꯈꯤꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯣꯏ ꯑꯍꯥꯟꯕꯗ ꯇꯥꯃꯣꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯂꯦꯞꯄꯝꯃꯤ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯍꯣꯏ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯒꯁꯨ ꯂꯥꯛꯄꯤꯔꯦ ꯔꯥꯖꯅꯤꯇꯤꯗ ꯆꯪꯉꯛꯏꯕ ꯑꯗꯨꯒ ꯃꯤꯈꯜ ꯊꯦꯡꯅꯒꯦꯅ ꯐꯥꯎꯔꯤꯕ ꯃꯤꯀꯨꯞꯁꯦ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯐꯥꯎꯔꯛꯀꯅꯣ ꯊꯝꯕꯤꯌꯨ ꯃꯁꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯏꯖꯒꯦ ꯀꯦꯟꯗ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 35-36 ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤ ꯑꯩꯅ ꯍꯦꯛ ꯈꯪꯖꯔꯛꯄꯗꯒꯤ ꯏꯍꯣꯡ ꯍꯣꯡꯗꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯁꯤ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦ ꯑꯇꯩ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯁꯤꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕ ꯖꯥꯠꯅꯤ ꯑꯅꯤꯁꯨꯕꯗ ꯊꯛꯅꯕ ꯏꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ प्रजाꯁꯤꯡꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯨꯕ ꯏꯁꯤꯡ ꯊꯛꯅꯕ ꯅꯤꯡꯊꯧꯈꯣꯡꯗꯕꯨ ꯑꯣꯏꯔꯁꯨ ꯕꯤꯁꯦꯟꯄꯨꯔꯗ ꯑꯣꯏꯔꯁꯨ ꯐꯪꯗ꯭ꯔꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔ ꯇꯝꯖꯔꯛꯄ ꯕꯤꯁꯅꯨꯄꯨꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯨꯏꯔ ꯁꯨꯝ ꯁꯣꯠꯊꯔꯛꯄ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯤꯕꯝ ꯐꯔꯛꯇꯕ CI ꯀꯣꯂꯦꯖ ꯑꯃꯠꯇ ꯉꯥꯏꯔꯕ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤ ꯅꯤꯡꯊꯧꯈꯣꯡꯗꯕꯨꯗꯤ ꯑꯇꯣꯞꯄꯁꯨ ꯂꯩꯈ꯭ꯔꯦ ꯁꯤꯁꯨ ꯅꯣꯡꯃꯒꯤ ꯐꯒꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤ ꯁꯨꯝ ꯁꯤꯙꯔꯛꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯕ꯭ꯔꯥꯟꯆ ꯃꯌꯥꯝ ꯑꯃ ꯀꯛꯊꯔꯛꯄ ꯁꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯁꯤ ꯁ꯭ꯄꯣꯔꯠꯀꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯁꯥꯅꯤ ꯍꯥꯏꯕꯁꯤ ꯑꯔꯥꯎꯟ 25 ꯌꯔꯁꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯦ ꯉꯁꯤ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯗꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯇꯪ ꯂꯤꯡꯈꯠꯄꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯔꯝꯃꯤ ꯃꯃꯥꯡꯉꯩꯗ ꯑꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯦꯝꯅꯤ ꯁꯥꯅꯤ ꯍꯥꯏꯕꯁꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯃꯒ ꯂꯩꯈꯤꯕꯁꯤꯅ ꯉꯁꯤ ꯆꯍꯤ 35-40ꯒꯤ ꯃꯊꯛ ꯃꯃꯥꯡ ꯑꯣꯏꯁꯤꯜꯂꯦ ꯁꯤꯐꯥꯎ ꯂꯣꯏꯁꯤꯟꯗꯕ ꯑꯃꯨꯛꯁꯨ ꯌꯦꯡꯕꯤꯌꯨ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯩꯊꯦꯜ ꯃꯇꯝꯒ ꯆꯥꯅꯕ ꯆꯨꯅꯕ ꯑꯣꯏꯔꯛꯇ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯊꯦꯜꯁꯤꯡ ꯁꯤ ꯌꯦꯡꯅꯔꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯠꯊꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥꯁꯦ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯗꯤ ꯗ꯭ꯔꯛꯇ ꯂꯥꯏꯆꯨꯔꯛꯄ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯉꯛꯇꯕ ꯂꯥꯏꯔꯤꯛ ꯇꯝꯕꯕꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯏꯅꯤꯍꯧ ꯇꯧꯗꯅ ꯄ꯭ꯔꯥꯏꯚꯦꯠꯇꯅꯤ ꯈꯪꯗꯦ ꯃꯄꯥꯟꯗ ꯊꯥꯕꯅꯤ ꯈꯪꯗꯦ ꯄꯩꯁꯥ ꯆꯪꯅ ꯇꯝꯍꯜꯂꯨꯔꯒ ꯍꯜꯂꯛꯑꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯐꯪꯗꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯄꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯒꯥꯏꯗ ꯇꯧꯕꯤꯕ ꯋꯥꯠꯄ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯂꯩꯖꯔꯕꯁꯨ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯐꯪꯍꯟꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕ꯭ꯔꯦꯟ ꯗ꯭ꯔꯦꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯅ ꯈꯔ ꯇꯧꯔꯦ ꯇꯧꯗꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯥꯂꯤ ꯃꯥꯏꯟꯗ ꯂꯩꯕꯁꯦ ꯕ꯭ꯔꯦꯟꯁꯦ ꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥꯕ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯎꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯃꯁꯤ ꯀꯦꯟꯗ꯭ꯔꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯆꯣꯡꯊꯣꯛꯆꯔꯛꯄꯅꯤ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯨꯔꯒꯁꯨ ꯑꯩꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯤꯇꯪ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎ ꯂꯩꯕꯥꯛꯁꯤ ꯏꯟꯗꯤꯌꯥꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯍꯥꯎ ꯂꯩꯕꯥꯛꯅꯤ ꯁꯣꯏꯜꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯕ ꯂꯩꯍꯥꯎ ꯂꯩꯕꯥꯛꯅꯤ ꯃꯐꯝꯁꯤꯗ ꯊꯥꯕ ꯁꯤꯡ ꯌꯥꯏꯉꯪ ꯄ꯭ꯔꯤꯊꯤꯕꯤ ꯃꯃꯤꯡ ꯆꯠꯅꯔꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯥꯏꯉꯪꯃꯛꯇꯗ ꯍꯥꯏꯔꯣ ꯀꯨꯔꯀꯨꯃꯤꯟ ꯀꯟꯇꯦꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯀꯦꯟꯁꯔ ꯐꯥꯎꯕ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯆꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯁꯤꯡꯁꯤ international, national, amadi local market ta yam line chakkedaba pot adubu policy program yaudabadigi skill development se watpadigi ngasi phawai khoina khoigi mani mukta mayam ama lepak ta taran lepso yaina lebasi masim tanga ai solve tongnaba ai wakal khanjai aduga loina na skill development watpasina maram oiduna ngasi gi sinmi kaya longi sinmi kaya amadi technocrat kaya ama se engineering tamure natraga khoigi खुदमुना हैरबदा एग्रोनॉमिक्स की ट्रेनिंग क्या में चलूरीब ट्रेनिंग दु अखोइना मरम चाना मखोइदा सिंथा पीबीरगदी कॉलेज की लाइफ ते लेरिंगदा से छात्र लोइनमक नत्रबसु 50% दो ओरबसु मखोइदा अखोइना जॉब ओरिएंटेड ओइबा थबक खर पीबीरगदी सरकार की पॉलिसी प्रोग्राम खर सेंबिरगदी मागी मखादा डायरेक्ट इनडायरेक्ट एम्प्लॉयमेंट जनरेशन क्या मसु पीबीयाबा अखोइना उबो फंगी अदु सी पॉलिसी प्रोग्राम से कोई लेरिबा गवर्नमेंट अमा लेरिबा मयाम सिंग से ताना टिंगनरगा हेना कोई सा यावरगदी हेना फबदा आइन लिसिंग मै मखादा यावजब ngамगदरा हाइबगी थाजब अमा लेजे अदुगा इमा लोनदि येंगुरगसु इमा लेबाकी दमकता मणिपुरी लोनगी दमक थवाई पंथा ओइग्रबा मयामसु लेख्रे इमा लोनसी कितंग अखोइना हक्चिन लौबगा लोइनना मसीगी डेवलपमेंट कयामा से पुया मै थागिबा लेरे लोनगी मतंगदा तोंगान तोंगानबा खोइ स्क्रिप्ट कयामागी अवाटबा लेरिबसिंग सी पुनमक सी येंगरगा खोइ डेवलपमेंट एक्टिविटीज खितंग मांगजौना कंखत हनिंजंगि उहुलमगन फावजै अदिगा मुक अखोइगी बाउंड्री येंगे इपा इपुना सही लिसिंग क्यादगी होन थंबिरमा बाउंड्री से मसीगी बाउंड्री से खोइना ngang चटपाइ बेसे मचा मसु ओइबा खोइगी थौनी
ꯑꯩ ꯏꯁꯥꯃꯛꯇ ꯀ꯭ꯋꯥꯊꯥꯗ ꯆꯠꯇꯅ ꯕꯥꯎꯟꯗꯔꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯌꯥꯎꯖꯔꯨꯏ ꯑꯩ ꯃꯇꯝꯗꯨꯗ DICꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯖꯔꯤ ꯊꯋꯥꯏ ꯌꯥꯎꯅ ꯃꯐꯝ ꯆꯠꯆꯔꯨꯏ ꯑꯋꯥꯕ ꯀꯌꯥ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯁꯤ ꯎꯔꯨꯕꯗ ꯊꯋꯥꯏꯗ ꯅꯨꯡꯉꯥꯏꯖꯗꯕ ꯀꯌꯥ ꯑꯃ ꯐꯤꯜ ꯇꯧꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯕꯥꯎꯟꯗꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯎꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯝꯗꯧꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛꯇꯪ ꯔꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯒ ꯍꯦꯟꯅ ꯐꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯉꯥꯛꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯣꯀꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁ ꯑꯍꯨꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯀꯥꯟꯗ ꯇꯥꯃꯣꯅ ꯃꯤꯈꯜꯁꯤ ꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯏꯕꯅꯤ ꯃꯔꯨꯑꯣꯏꯅꯀꯣ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯀꯔꯤꯅꯣ ꯀꯗꯥꯏ ꯑꯦꯔꯤꯌꯥꯗꯅ ꯌꯥꯝ ꯁꯣꯊꯔꯤꯁꯦ ꯀꯗꯥꯏ ꯖꯒꯥꯗ ꯑꯩꯈꯣꯏ ꯁꯣꯊꯕ ꯂꯩꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯁꯤ ꯀꯔꯤꯅ ꯈꯟꯕꯤꯗꯕ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯋꯥꯠꯂꯤꯕꯁꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯁꯦ ꯃꯁꯤꯗ ꯈꯤꯇꯪ ꯏꯝꯐꯦꯁꯤꯁ ꯄꯤꯖꯅꯤꯡꯉꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅ ꯑꯃꯁꯨꯡ ꯒ꯭ꯔꯣꯠꯅ ꯍꯧꯖꯔꯒꯁꯨ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯁꯤ ꯍꯦꯟꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯐꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯠ ꯑꯄꯥ प्रजाꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏ ꯑꯦꯔꯤꯌꯥꯁꯤ ꯃꯩ ꯏꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯣꯏ ꯂꯝꯕꯤ ꯊꯣꯡ ꯑꯣꯏꯕ ꯌꯥꯏ ꯀꯗꯥꯏ ꯖꯒꯥꯗ ꯁꯣꯊꯔꯤꯅ ꯈꯟꯕꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯈꯟꯖꯔꯨꯕꯗ ꯆꯍꯤ 35 ꯅꯤꯐꯨꯃꯨꯛꯁꯤ ꯕꯤꯁꯅꯨꯄꯨꯔꯒꯤ इसिंगी समस्या से ngasi फावबो सॉल्व तौदना दुम लाई अदुना अफबा अरुब इसिंग पिथकपसि अई अहानबा टारगेट ओइनि अनि सुबदा कोई लंबी थोंग से असुगी मतिक फत्रे मनुंग द लेरिबो हुंजिना चलो मतमदा कोई लंबी थोंग जे अवाब से प्रजा सिंग सिदा थेंगरिबे सिंग सि मसिम तंगा फहनिंगी अदिगी अहुम सुबदा एजुकेशन की सिस्टम सा प्रजा सिंगना अंगांग सिंगना तंबा मतमदा लाइरिक लाइसु तंबदा प्राइवेट स्कूल कॉलेज दा पैसा तिंगना तंबगी महुता कोई गवर्नमेंट की कॉलेज गवर्नमेंट की स्कूल सिंग सिदा अफबा स्कूल ओइबिरगदी मसी छात्र सिंग से अफबा ओइनी लोइना कोईगी छात्र सिंग की पुंसीदा फ्यूचर ऑफ द मणिपुर से मोइन ओइगदोरिबनिना मसी फगलहनिंगी सोथन लेरिबा जगह से कई सोथरेगे लेरिबा डिस्ट्रिक्ट कई सोथरेगे डिस्ट्रिक्ट हॉस्पिटल सिमा यामना नातै चादरे हॉस्पिटल की फिभम सी यामना फगलहनिंगी अदुन नंतर प्राइमरी हेल्थ सेंटर से खुदंग होय नाचौ हाइरो अदि कोई अनकपद लेरिबा से कोई पसंगम हाइरो अदि कोई लेरिबा थंगनबा विलेज सिंग लेरिबा हॉस्पिटल सिंग सिगी फिभम से सुगमति पोर ओइरे यामना मौंग तादरे अदगा डॉक्टर सिंग लेतबा अदि बिल्डिंग मौंग तादबा अदगी अतै इतैगी फैसिलिटीज मैम से वाटपन मरम ओइदुना अनाब सिंग सि हुजिगी मतमदि पैसा नुंसा यामना नातै चाद्रगदी लायेंग बसि असुकुबदि वारे प्राइवेट हॉस्पिटल लुपा लिसिंग लाख लाख संग येंग बसि ngमदबसे मसिगी अंगोंदा थेंगजबदा चौबा पोलुम मनिन लौजे मरुना आइन लक्षनिंगसिना मु अखोई तोंगान तोंगानबा पार्टी म्याम लई मणिपुर लई से इंडियन नेशनल कांग्रेस लई बीजेपी लई एनपीपी लई म्याम लई मैम से मनुंगदा तामो मरुना कोई बीजेपी दा पामुरिसे करम बन बीजेपी की करी आइडियोलॉजी दा तामो हेना पामबा अदुना मरम ओरकांदा कोई बीजेपी सिदा भोट लेमनबा टिकेट फंगनबा तानारिउसी करिनु थम्बियन यस इसी यामना फजबा वहंगनी भारतीय जनता पार्टी से बीजेपी सी कोई मसीद यावरिबा स्कीम मसीगी लीडरशिप लौरिबा प्राइम मिनिस्टर की मागी प्रोग्राम से असुमदि फजग्रे स्कीम चामगा मंगा की मथक्ता लैरिबा प्रोग्राम सिंग से ngasi phawa khoi praja gi manakta ground work ta yobasi ingam ngamde karakata leiriba mayam sing ama leiriba mayam sing si masa masa gi infrastructure wat pani khangde antarga khoi gi organization da karigomba issue khara leibani khangde yohon bisu ngamde aduga leiriba di asuki matik phajana leikre ai samak bhartiya modi army gi national secretary ni north east gi in charge ina karigi noina bhartiya modi army yogjari haibadi modi gi leiriba scheme mayam sing sibu ground work ta yohon gi damakta ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯎꯖꯩ ꯑꯗꯣ ꯃꯁꯤꯃꯛ ꯌꯥꯎꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯦ ꯃꯁꯤ ꯑꯣꯜꯃꯣꯁ ꯁꯣꯜꯕ ꯇꯧꯒꯅꯤꯅ ꯈꯟꯖꯩ ꯁꯦ ꯍꯛꯁꯦꯜꯒꯤꯗꯕꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯣꯏꯔꯒꯁꯨ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎꯕꯨ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯤꯗꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯂꯦꯕꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯚꯥꯞ ꯇꯥꯍꯟꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯂꯧꯒꯗꯕ ꯔꯣꯜꯁꯦ ꯃꯁꯤ ꯂꯧꯕꯤꯔꯛꯇ꯭ꯔꯒꯗꯤ प्रजासिंग योबुसिंग लाइक लाइसु हयो वाटपनिना खुदोंग चादब कयासु लेबनिना ग्रासरूट लेवल द योबुसि यम वावा मसिदा अखोइनि लीडरशिप ओइबगी इंपोर्टेंस से स्वाइसिदा सोबो रोल अमा संगे मधुगे आइडियोलॉजी दुई मखादने बखोइना बीजेपी द चंगबेरुसे चुमे ओके अदु मखाता ना कोइ लानिंगिसिना गु हजिक लेरिबा पॉलिटिकल सिनेरियो सि कमाइना येंगी गुड पॉलिटिशियन अमा से कमाइना उनि खल्ली हनंग मरता गाइर होय एमपी की इलेक्शन की मतंग राइस होगी मतंग दे होरकान ला कोई चोंगथोक उफिन तो मयाम को
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯑꯣꯂꯤꯁꯟ ꯁꯔꯀꯥꯔꯁꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯑꯃꯗ ꯌꯥꯎꯋꯦꯕ ꯅꯣꯡꯉꯥꯜꯂꯒꯅ ꯑꯃꯗ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯏꯁꯨ ꯑꯃ ꯄ꯭ꯔꯖꯥꯁꯤꯅ ꯌꯥꯝ ꯆꯔꯥꯡꯅꯕ ꯑꯃ ꯐꯣꯡꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤ ꯎꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤ ꯀꯔꯤꯅꯦꯅ ꯎꯒꯅꯤ ꯇꯥꯃꯣꯒꯤ ꯃꯣꯠꯇ ꯊꯝꯕꯤꯌꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯀꯦꯟꯗ꯭ꯔ ꯈꯔꯗ ꯏꯔꯣꯏ ꯑꯃꯒꯤ ꯃꯃꯜ ꯁꯟ ꯑꯃ ꯃꯃꯜꯗꯤ ꯂꯨꯄꯥ 40,000 ꯂꯥꯛ ꯑꯃꯐꯥꯎ ꯄꯤ ꯃꯤꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ 1,200,000ꯗ ꯆꯠꯂꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯕ ꯂꯩ ꯃꯁꯤ ꯃꯨꯟꯅ ꯈꯟꯊꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯏꯂꯦꯛ ꯇꯧꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯆꯨꯝꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯕꯤꯔꯒ ꯊꯥ 2-3ꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯐꯦꯁꯤꯂꯤꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯅꯠꯇꯕ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5ꯒꯤ 10ꯒꯤ 10ꯒꯤ खितंग मियंग साने यंग बिरगदी अफबा मिखल खलगदी अफबा मिखल खलकांददा होई समाज सिदा अफबा ओरकनी हाबगे साजबा लई अदु लीडरशिप खन मतम सिदा अचौबा प्रॉब्लम अमा मयाम थेंगनरि बिसे मसी अखोइगी ngasi नते सही हुमफु हुमदा सिदा दुम थेंगनना लाई अदु अइगी मतमददी अइना खंजबदा प्रजा सिंग अपील तौजी अइना करिगुंबा इलेक्शन सि लेप्सबा मतमदा अइना मसी संगिबा क्रॉस पुनमक्से मसीदगी मरम ओइदना अइना हयेंग सरकार पाइबद यौजब ngमगदी ओ नतग एमएलए ओइजरगदी पैसासी मसीदगी रिकूप तौदना हंदोके हाइबगी अइ इसागी लनाइ सेन तांजनजगी वाफम चि लेजरोय अनि सुबदा अखोइगी केंद्रगी लाइबा सेंथंग पुनमक्से मसी पुनमक मरम चाना केंद्रगी मीसिंगसिदा अखोइगी कमिटी सिनरगा अइ सिंदोकजगे खंजै अदगी अहुम सुबदा अइना मु खंजनिंगिबना प्रजा सिंगी मिहुत अमा ओइरुरबनिना अखोइगी इंफ्रास्ट्रक्चर खंगदे करिबुम खंगदे ठिकादा बेस तौरगा अखोइना ते बिल्डिंग साजिनबा अमाय तौरगा कन तौसिनबा मसी यारगे तौदबा पीडब्ल्यू मिनिस्टर ओइरे अइना खलसी पीडब्ल्यू मिनिस्टर अमन इंजीनियर सिंगी अखोइगी तौफम थोकुम मथौसि निंथिन तौहनबिबा कोइलास मक्ता ngaरे अखोइगी ठिकादार सिंगना कोइलास थाबदगी हौरग लोइ भौ टेंडर भौ तौइ मोइन तौइ मसी पुनमक्से खितंग चेंज तौबो म चंगे खले अइ सामक इंस्टीट्यूशन ऑफ इंजीनियर्स मणिपुर स्टेट सेंटर की पास सेक्रेटरी नि अदुना अखोइना थेंगज मतमदा सिगुम संस्थान कया सिंगसे इंजीनियर सिंगसे डॉक्टर सिंगसे माई फील्ड लेबे सिंगसे फजनो मथौ ताना आई थबक तहनजनिंगे मसी अवाट पसे कोइन उबन मरम ओइदुना मरम चादना मफम चादना मतंग चादना पोट सिंगसे लाना सिनबो उइ खुदुमन हाबद बिष्णुपुर की कोइ हेडक्वार्टर सारिबा स्विमिंग पूल ngasi बाउ लेसिन ngamde पैसा लोइ घरे पीबा बिल्डिंग कया म सारी इंफ्रास्ट्रक्चर से ngasi फावब सिनबो ngamdana ता लै करिगिनो बिल्डिंग am लौथोखरे अदु थबक्ति लोसिनबो लेसिनदबो तौइ मसिगुमसिना करि ओरि क्राइम ने इंफ्रास्ट्रक्चर सारुरगा सिनभम खंगदना थमगदी प्रजा की पैसा मांगहनमनी अदु मतम लेरिबो लीडर सिंग मतम लेबा मियोइ सिंगदुना खुदोंग चाबा हाक्तंग लौबगी मरम ओइदुना तुंगदा लाकदबो चाखुर खोंथांग अपनबो पीरबसे मसिन तंगदी कोकनबी वखलुनसे अखोइनसु खंथबो मतम चारेन खंजे मरुना हजिक बिष्णुपुर असेंबली कॉन्स्टिट्यूएंसी दा थेंगनदोइसी तामो हानगी मंत्री सु ओइरमबा याउरी अदुगा हंदक्तसु अखोइ बीजेपी दा चंगपगी वफमसु लेरी कदाई फावबदा अखोइ टिकेट की मतंगसी होइ तानगदबदी आदगी पिरकदबनी टिकेट पिरकप याइ तामो फंगब याइ फंगदब याइ अदुबु थेंगनबसिगी स्ट्रेटेजी कमायना तामो थेंगनगनि खल्ली हानगी सु यामना अदुम हेवी वेट नि मनम लेखा तादबा हाइबा ताइ मदुम मयाम थोलगा तामोजु थेंगनगेने चंगइनी अदा मखोने तौगेबा थबकसिंग अदुगा तामोने तौगेबा खले वखन सुंगना प्रजा सिंगदा मतौ क्रमाइन तौरगा भोट से तामोना नीगदगे हादु थंबियो तामो तसेंग हारबदी अइ सामकसे भोट लेपकनी हाइ वखल से क्या खंजरुदे कोविड की वारबसी थेंगदा अखोइगी एज ए अखोइ कन्वेनर होइना थबक अइ फजना निथिना अइगी पांथोक सेना खंजे तयगुमसुंग अखोइगी प्रजा सिंगी मरक्ता लीडर सिंग अहन सिंग खुनसिगी लेरिबा एतोंग कुमदोंग अहन मयाम तानेबिर मतुंगदा जय कुमार नंग हदकदी थोओ हाइबगी परमिशन म पीबी मरमदी नाहक थोकर मतक चारे हाइबदना हाइबिरकपदगी अइ अहन सिंगी याथंग ngaksere हरगा बिष्णुपुर की एरिया सिदगीदी अइ थंदा थोकपगी वाफम मोइना लाइजे अदुगा हेवी वेट की वाफम दुदी अइना सुम खंजबदा हेवी वेट कराइबो कौइ हरगदी थबक थौरम मान ताम पांथोअम्बा थबक सिंगदन प्रजाना याबा प्रजाना नुंगसीबा मोखोइदुन हेवी वेट कौगनी न खंजै अदु हंदक अइना थेंगजगदोरिबा हेवी वेट इन पनबिरिबा अखोइगी नाव दुदी मा मसाक से हेवी वेट लौजदे मरमदी माना तौरम्बा थबक सिंगसी प्रजा सिंगनी पेन बौदे अइ सामकसु सैटिस्फाई ओइदे मसिना सिंग मरम मयाम सिना मरम ओरगा सही 35 सी स्टैग्नेशन ओइदुन लेरबा चाखुटपगी लंबीदा मांग खुमांग चौसिनद्रबा मरम ओइदुना मानु फरमदी अखोइ भोट थोरकपगी आठसु थोकती अदुना फरमदबदुना मरम ओइदुना मयामगी पेनबैदमक्ता मसी अहलमनगी सोतोसु नत्ति कनागुमा मना मसी लेपतब यादे हाइबसु नत्ति अइबु फत्रकांदे अइसु मु सिंदोकु याइ मागी सु मतम सही 35 ओइसिले अदुनि सही सॉरी सही 30 गी म्या ओइसिले अदुरदि महाक सु अंतंगि चेंज तौरगा मयामगी प्रजागी टेस्ट से अनोबसु टेस्ट तौबम
matang sai hen takpirapdagi ai masi thokjarapne ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯃꯣꯒꯤ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯂꯩꯔꯦ ꯇꯥꯃꯣꯒꯤ ꯁꯣꯐꯔ ꯑꯦꯆꯤꯞꯃꯦꯟꯁꯤ ꯀꯔꯤꯅꯦꯅ ꯈꯟꯖꯩ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯒꯤ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯁꯤꯃꯗꯤ ꯑꯩ ꯁꯤꯐꯥꯎꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯂꯩꯅ ꯊꯝꯃꯤ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯇꯧꯅ ꯑꯩꯒꯤ ꯄꯥꯔꯠ ꯇꯥꯏꯝꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯅꯔꯤꯒꯤ ꯑꯩꯈꯣꯏ ꯑꯁꯪ ꯑꯃꯥꯟ ꯊꯥꯕꯒꯤꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥꯝ ꯍꯥꯡꯉꯤꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯦꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯖꯤꯄꯤ ꯐꯟꯗꯒꯤ ꯂꯩꯖꯕ ꯂꯨꯄꯥ ꯂꯥꯛ 7,000 ꯂꯧꯊꯣꯛꯆꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯖꯔꯒ ꯑꯩ ꯕꯤꯁꯅꯨꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯅꯠꯇꯅ ꯃꯄꯥꯟꯗ ꯐꯥꯎꯕ ꯑꯂꯨ ꯊꯥꯕ ꯑꯗꯒꯤ ꯍꯪꯒꯥꯝ ꯊꯥꯕ ꯑꯗꯒꯤ ꯆꯨ ꯊꯥꯕꯅꯆꯤꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯦꯞꯇꯅ ꯆꯠꯊꯖꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯂꯩꯕ ꯑꯗꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯅ ꯂꯩꯖꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯕ ꯁ꯭ꯄꯣꯔꯠꯁ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯀꯤ ꯐꯤꯜꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩ ꯏꯁꯥꯃꯛ COVID-19 ꯔꯤꯂꯤꯐ ꯀꯃꯤꯇꯤꯒꯤ ꯂꯩꯔꯤꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯐꯤꯕꯝꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯤꯗ ꯁꯦꯕꯥꯁꯤ ꯂꯣꯏꯅꯃꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏ ꯊꯥꯗꯣꯛꯆꯔꯒ ꯆꯍꯤ 2ꯃꯨꯛꯁꯨ ꯑꯩ ꯂꯦꯞꯇꯅ ꯆꯠꯊꯖꯔꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯚꯣꯠ ꯂꯦꯞꯄꯒꯤ ꯋꯥꯐꯝꯁꯤꯅ प्रजाꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯈꯔ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯩ ꯃꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯆꯣꯡꯊꯣꯛꯆꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯚꯣꯠ ꯀꯥꯔ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯨꯒ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯥꯛꯆꯒꯦ ꯁꯣ ꯕꯤꯌꯣꯁ ꯑꯩ ꯃꯔꯛꯁꯤꯗ ꯑꯩ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯥꯃꯣ ꯖꯣꯏꯀꯨꯃꯥꯔꯅ ꯀꯔꯤ ꯇꯧꯅꯤꯡꯉꯤꯕ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯝꯕꯅ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯥꯔꯤꯑꯣꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ प्रजाꯁꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯣ ꯕꯤꯌꯣꯁ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯍꯟꯖꯤꯜꯂꯁꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯀꯣꯔꯣꯅꯥ ꯂꯥꯟꯆꯠ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯤ ꯀꯣꯔꯣꯅꯥꯗꯒꯤ ꯉꯝꯂꯁꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯍꯟꯅ ꯄꯥꯡꯂꯁꯦ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯍꯟꯅ ꯄꯥꯡꯂꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯥꯃꯣ ꯀꯩꯅꯣ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯑꯁ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏ ꯆꯠꯄꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯎꯁꯦꯅ ꯉꯔꯥꯡꯗꯨ ꯐꯖꯅ ꯍꯥꯏꯅꯩꯗꯨꯗꯤ ꯑꯁ ꯑꯩ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯥꯞꯄꯣꯏ ꯅꯠꯇꯦ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯩ ꯀꯥꯟꯗꯅꯣ ꯑꯩ ꯀꯥꯞꯄꯣꯏ ꯍꯥꯏꯁꯤꯅꯤ ꯇꯥꯃꯣ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯁꯥꯅ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯀꯥꯞꯊꯣꯛꯄꯅ ꯐꯠꯇꯕ꯭ꯔꯥꯕ ꯍꯣꯏ ꯌꯥꯔꯦ ꯆꯦꯛꯁꯤꯟꯕꯅ ꯑꯗꯨꯝ ꯀꯥꯞꯄꯨꯔꯣ ꯑꯩ ꯀꯥꯞꯄꯣꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯨꯡꯉꯣ ꯃꯃꯥ ꯍꯤꯗꯥꯛ ꯀꯥꯞꯄꯨꯒꯦꯀꯣ ꯄꯄꯥꯒ ꯂꯩꯔꯝꯃꯣ COVID-19 लाइचत असिदगी ngakthonबगिदमक कोविड की वैक्सीन कापना लाइचत असिग मरि लेनबा लैना लाइचत सिंगदगी ngakthokjaba ngami masida natana लाइचत असिना सांगहनदनबगिदमक मतम मतमगी सरकारना पिरकपा सना कागमोनसिं अखोय ngakna चतमिनरसि कोविन एप्स ता रेजिस्टर तोपिदुना अदोमसु सुखसोय सोयदना वैक्सीन असि कापथोकपियु कोविड की वैक्सीन कापथोकपुना कोविड लैतबा इरमदम ओहेमिनरसि अखोय वैक्सीन कापलेसे ब्रेक की मतुंदा मैं तराम नोक्सरी आई तामोना मखा ता लासिने से बाय चांस हंदक की मिखल सिदा तामोना कोई माई पाएन खलसे तामोना फर्स्ट प्रायोरिटी तौगदा बादुगा तौगेन खलिबा थबक सिंह हाइदि ड्रीम प्रोजेक्ट ओबे ड्रीम वर्क ओबे कई तौगेन खनबि yes yamna excited I'm so excited masi haibadu ko ahan mukta daina pamjise koi lamdam sida
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯔꯨꯕ ꯏꯁꯤꯡꯁꯦ ꯃꯁꯤ ꯑꯃꯇꯪꯗꯤ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯇꯧꯖꯅꯤꯡꯉꯤ ꯍꯦꯛ ꯀꯥꯕꯒ ꯑꯩ ꯑꯔꯨꯕ ꯏꯁꯤꯡꯁꯦ ꯄꯤꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯍꯦꯜꯊꯀꯤꯁꯦ ꯍꯦꯜꯊ ꯀꯦꯌꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯍꯟꯖꯅꯤꯡꯉꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯄꯤꯈꯝꯅꯈ꯭ꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯃꯦꯛꯁꯤꯃꯝ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡ ꯂꯩꯕꯁꯤꯡꯁꯤꯗ ꯃꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯩ ꯑꯍꯨꯝꯁꯨꯕ ꯁꯦꯛꯇꯔꯗ ꯂꯝꯕꯤ ꯊꯣꯡꯁꯦ ꯃꯁꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯀꯣꯏꯂꯥꯁ ꯑꯃꯨꯛ ꯊꯥꯔꯒ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯂꯣꯏꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯃ ꯇꯣꯛꯑꯁꯤ ꯃꯁꯤ ꯆꯍꯤ ꯂꯤꯁꯥꯡ ꯆꯤꯠꯅ ꯈꯔ ꯀꯨꯏꯅ ꯆꯠꯄ ꯌꯥꯅꯕ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯃꯑꯣꯡ ꯑꯗꯩ ꯁ꯭ꯇꯥꯏꯜꯁꯤꯡꯁꯦ ꯈꯤꯇꯪ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯂꯥꯏꯟꯗ ꯈꯤꯇꯪ ꯂꯩꯖꯔꯨꯕꯅꯤꯅ ꯍꯦꯟꯅ ꯈꯪꯅ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯝꯕꯤ ꯊꯣꯡꯁꯦ ꯈꯔ ꯐꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯩ ꯉꯁꯥꯏ ꯄꯟꯖꯈ꯭ꯔꯦꯀꯣ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯑꯦꯛꯇꯤꯚꯦꯠ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨ ꯆꯤꯊꯍꯧꯔꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯍꯟꯗꯛꯁꯤ COVID-19 ꯔꯤꯂꯤꯐ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯔꯤꯉꯩꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯄꯥꯟꯗ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤꯑꯣꯏ 11,000ꯒꯤ ꯃꯊꯛꯇ ꯃꯄꯥꯟꯗꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯔꯨꯕꯁꯤꯡꯗꯣ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯈꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔꯒ ꯍꯥꯡꯗꯣꯛꯇꯅ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯤꯁ ꯇꯧꯖꯔꯒ ꯕꯤꯁꯅꯨꯄꯨꯔꯃꯛꯇꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤ ꯑꯦꯔꯥꯎꯟ 14,000 ꯄꯤꯄꯜꯁ ꯃꯄꯥꯟꯗꯒꯤ ꯊꯣꯔꯛꯈꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ 80%ꯗꯤ ꯊꯕꯛ ꯇꯧꯕ ꯃꯄꯥꯟꯗ ꯂꯩꯔꯨꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏ ꯂꯥꯛꯑꯦ ꯊꯕꯛ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯁꯦꯝꯖꯩ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯨ ꯑꯌꯥꯝꯕ NGOꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯗꯤ ꯑꯇꯩ ꯑꯇꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯁꯦꯝꯖꯔꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯣꯠ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯃꯁꯤꯁꯨ ꯄꯥꯏꯞꯂꯥꯏꯟꯗ ꯂꯩꯈ꯭ꯔꯦ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 1,200-1,300ꯗꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯄꯤꯖꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯂꯩꯖꯩ ꯑꯃꯗꯤ ꯃꯗꯨꯁꯨ ꯂꯣꯀꯦꯜ ꯕꯦꯁꯇ ꯇꯧꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯕꯦꯁ ꯇꯧꯕ ꯑꯗꯨꯅ ꯂꯨꯄꯥ 10,000-10,000ꯗꯒꯤ ꯍꯧꯔꯒ ꯑꯞ ꯇꯨ ꯂꯨꯄꯥ 90,000-90,000 ꯐꯥꯎꯕ ꯃꯅꯨꯡ ꯂꯩꯕ ꯃꯤꯁꯤꯡ ꯃꯟꯊꯂꯤ ꯁꯦꯂꯔꯤꯁꯦ ꯃꯁꯤꯗ ꯊꯕꯛ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯥꯔꯤꯑꯣꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯇꯥꯃꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯁꯜ ꯄꯋꯥꯔ ꯃꯅꯤ ꯄꯋꯥꯔ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯤꯈꯜꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯇꯥꯃꯣꯁꯨ ꯌꯥꯝ ꯁꯥꯡꯅ ꯗꯤꯄꯥꯔꯠꯃꯦꯟ ꯀꯌꯥꯗ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯄꯤꯔꯦ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯦꯕꯥꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯒ ꯂꯥꯛꯏ ꯃꯔꯨꯑꯣꯏꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗꯒꯤ ꯃꯄꯥꯟꯗ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯥꯔꯤꯑꯣꯁꯤ ꯇꯥꯃꯣꯒꯤ ꯃꯤꯡꯗ ꯀꯩ ꯎꯕꯤ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤꯗꯃꯛꯇꯗꯤ ꯄꯔꯥꯁꯤ ꯆꯍꯤ 30ꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯝꯃꯕꯅꯤꯅ ꯅꯧꯅ ꯑꯃꯨꯛ ꯇꯥꯛꯎꯗ꯭ꯔꯒꯁꯨ प्रजासिंगी मचिंदगी वखलगी थोलकपसिना एंगोंदा इना ताजबा इना फंगजबा रेस्पॉन्सदि थोइदोंग अवाबो इरोइदरें खंजी मरमदि प्रजासिंगी पेंद्रे पेंद्रदना मिहु चिंदोक्सी अनि सुबदा डेवलपमेंट दे स्टेगनेंट ओइरे इसाइसु सिंगऑक्सिनरे थबक इंफांग फंगद्रे छिंजा थुमजागी सरुक्सी याम हेंगले हाइबनि सिंग मयाम ला इसिंगसे मसीगी solution mayam singsidhi masana dum automatically handagi vote ta pakhom pirakane ay asa tusi 1981 da ise loktak lip irrigation LLI na khangna matam da technical assistant oina sangjarami pump house number 1 2 sida ise SO gi charge pur lejarami madude industry department lakchekibani adu matam da sem khiba loktak lip irrigation na maram oidra koi canal ama imphal low level high level moirang level low level canal high level kelen tongnari bese masina maram oina low pari lising nifu इसिंग पिरगा लोमी इसिंग से खुजुमा लेरेबा क्वासेबाई लेरेबा नासौ लेरेबा पोसंगम मोइरांग अप टू कुंबी भाऊ लेरेबा सोमदना खैगी इम्फाल की सरुक अयाम भाऊ यावरिबा सिंग से सी इसिंग बिनबगी प्रोग्राम से मसीमा आई अमुक रिजुबिनेट तौजनिंगी हुजुसु तौबिरी लोकताक लिप इरिगेशन की लोलीफेट एना खै ऑर्गेनाइजेशन अम सेमख्रे मसी टेक्निकल कंसल्टेंट लिजै अदा मसी अमुक्तंग एक्टिवेट तौबसे आइगिसु मसी वकल अमने अनि सुबदा खै लोकल प्रोडक्ट से local market da nataba national market da nataba international market ta chatpe yanabagi damakta khoi gi khoi ju hujik se khoi import export ki terminal su imphal da laigre masi aina su maniko da leijering matam da yam kan tanajabani import export ki makha da isu thawai hakchang yaun tanajarami industrial estate mapan sigi linkhat khibagi achouba pandamdi sigumba product sing si food processing product sing mayam sing si national level da market toba international level da access product sing si putho yolaga bdc mudra tan basi akhoi amata ngaiba source amasu oigadoribani maram aduna koi skill development si yam thau tai longmi sing do orabasu adagi processing do orabasu aduga mazdur orabasu mayam sing sigi skill development gi program su pakhal le harerga entrepreneur sing sigi leriba hujujik leriba chanariba industrial policy sing si matam ga chana chunmo mongda international gi leriba figures yenge haraga kitang liberalize tawgi mongse masi all manipur gi leriba entrepreneur association leriba mayam sin tanajare haraga moi awaba si kokna basai masim tang thamjaningi aduga masimak tawragadi I am sure Manipur will be glorious yamna nungaiba amadi
awat pa leitaba adu state ama oibada achou mateng pangning khanj mamangi da thongjarok ki river bed sidagi thabak suraga mioi lising gi mathakta implementation pyramid nung thugai dana nung haptana lengoi pektana hojikti bharat sarkar gi forest act amagi makhada masidagi nung pekthokpa lengoi pekthokpa su thingre loina na water levels am hanthagre masina maram oidana employment generation da direct indirect implementation awabam oiba singse masigi khoigi kano program amai makhada masibu khoina पीनबी अखोना प्लान सिंजरी यामदबद मियोई लिसिंग अमगी मथक्ता मखोई थबक से फीसाबीना फीसाबा अदगी मागी ब्लैक स्मिथी तौबना ब्लैक स्मिथी तौबा उसुबना उसुबा अदगी गाड़ी मसा स्मॉल रोड ट्रांसपोर्ट न सिंगबा मागी हाइजे सिंजब सिंदु येंगारगा स्पेशली अखोगी थोंजारोकी खोंनुंग अंदिसि अप टू क्वासेबागी फोक्सियलिबा लंबी से मसिगी मनुंग लेरिबा प्रजा सिंगी दमक्तनी स्पेशल प्रोग्राम अम थमजरी अनि सुबदा लुखराबी सिंह इमुंग मनुंगदा माय हस्बैंड लेखिद्रबा कोविड नार मतुंग भारत सरकार की प्रोग्राम दी मयाम लेजे अदु हैंग स्पेशली अदुगुंबा फैमिली सिंग दुमक्ता मचा मसुं सिंग लाइक तमननबा अमदी मखोई मखोई की युम्बान कैबानदा हेना अवाट पर लेतन बिदमक्ता रिसोर्स मोबिलाइजिंग दुमक्ता चानबा सिनफम अम थमनबिदमक्ता पांदम कर थमजरी अदुगा अदुगुंबा अंगांग सिंगदो मखोईगीदमक्ता इंश्योरेंस प्रोग्राम लोनना प्रोग्राम क्या पाखनब लाइक लाइसू तंबदा मिथोई मिहनब ओइनबा ममा मपा लेत्रे हैबगी अवाटपदो उदनबगीदमक्ता अहांगना मदुगी प्रोग्राम क्या प्लान तौर थमजरे मणिपुर हजिक लेरिबसी नहारोनगी समस्यादी मयामनसु ताबीरे प्रॉब्लम से ऑलमोस्ट लेत्रेना लौजै अदुगा मसिदा वार लाइक नेचर सु लेत्रे आर्मी रिक्वायरमेंट से थोदोंग लेतरबरेन खंजे मतमदुदी स्कूल कॉलेज भावदा मफम हेक हांगबगा आर्मी से लेसिलमे हौजिक अदुई मतमसु नत्रे पेंडामिक की मतमसिदा हॉस्पिटल की सारमबा रिम्स के दुंबा जगह जगह सिंगसे मसिदा ट्रेनिंग सेंटर सु अरंबा हॉस्पिटल सु ओइबा हाइदन लकोई पाट के मनाक्ता सारिबसी मसि आर्मी लिसिंगिबसे आई मसि उंतंग होंदोक पियु अदो डिस्ट्रिक्ट हॉस्पिटल सिगा जीरो डिस्टेंस नि थोंग मचा म सारगा लानसिनरगदी हॉस्पिटल चौथोप यानी डिस्ट्रिक्ट हॉस्पिटल सि एकर अनिहुम खक्ता चाउ युजिक लेरिसे मसिगा ओइरगदी एकर 30 मुकी मथक्ता फंगनी अदे लमदम सिगी बिष्णुपुर केंद्र गिदा नतबा अखोइगी सिदा लेरिबा अप टू खबुम तंपाक फावदा लेरिबा तोंगान तोंगानबा सिंगी डिस्ट्रिक्ट की इसिनलाउ सिंगसे कइदोंगदसु तमेंगलोंग पुरगा कांगपोपी पुरगा मोय अनाबा येंग चपनती डिस्ट्रिक्ट हॉस्पिटल से चलिबनी अदो इन वन सेंस बिष्णुपुर डिस्ट्रिक्ट हॉस्पिटल से नॉट ओनली फॉर बिष्णुपुर इट इज सराउंडिंग डिस्ट्रिक्ट से लेरिबा डिस्ट्रिक्ट की प्रजा सिंगी दमक्तनेबा मसी मतंगदी अइना लेंगाक्तगा यावजरगदिको अइना मसिदा तौजगदबसी करी हाइरोन मसिदु प्रायोरिटी बिजनिंगे अदुगा मेडिकल कॉलेज अमा लिंगबा याबगी जगह तंजा अमा खोइसिसु फंगबनेबा मसी मतंगाई फजना पांथोक हंजनिंगी अदुगा अतोपा वाफम अमना अखोइगी डिस्ट्रिक्ट असिगी लेरिबा अखोइगी इंफ्रास्ट्रक्चर मयाम सिंगसे मसी अंतंग फजना मफम चाना चाना कराइदा प्लानिंग तौरगा कराइदा तौबा कराइदा साबा हाइबा सिमतंगाई फजना खंगन मसीमा होनजनिंगी यामना जियोपार्टाइज मोंगदा मफम इसा चादना हे तोक्सिनबगुम लम मांगहनबगुम मसी तौरी मयाम सिंगसे मसी असुकमतिक नुवाइतबा मा फावे अदुगा लबुक्ता करिदा इंजांग नापी थादना लौनी सिमनी मयाम अदिगी अखोइना चागदब चिंजाक मयाम से असि मणिपुर से 92% दी हिलनी 8% खक्तनी सो टू से 8% सी मनुंगदा चिंगमी तमी पुलप उंगले सिलिबनी अदि मथक्तों बिल्डिंग मुंग साजिलिबनी हॉस्पिटल उंग साजिलिबनी अदिगी कतोन तोन बे इंस्टीट्यूशन साजिलिबनी होजिक चाना थंगना मफम लेसिलक्तरे लौनी सिंगमी सिंगी अखोइगी सेम सानबा थाननबा अखोइगी चिंजाक सि मफम लेसिलक्तरे मसी मतंग सोइन अकनबा सपोर्ट अमा सरकार गा लोइनना अइना मसी थेंगजनिंगी अदुगा अखोइगी लेरिबा यारगदी डिस्ट्रिक्ट की लेरिबा सागदबा मयाम सिंगसे फुट हिल सिंग लोइन साननबसे होनबीबा असीमा पामजै अदुगा मणिपुर की हुजिक लेरिबसे कोइ हिल डिस्ट्रिक्ट ने काइना लाउथो हनिंगी इंक्लूडिंग मणिपुर याउना मसिना करी कानगनी हारदी चिंगमी तमीगी नुसिनदबा बैरियर से कोकिनी अदु अखोइ तमदा सागदबा मयाम सिंग चिंग थक्ता हाइगलगा डेवलपमेंट तौबदा सौबा कोइ मटे म ओइगनी खली अदु हिल डिस्ट्रिक्ट से कोइ नॉट ओनली हिल विलेज याउना हिल डिस्ट्रिक्ट लाउथोकबसे मसिसु आइगी वाखलदा थमजे अदुगा अमन हौजिक लेबा हाइदि इलेक्शन दा अखोइ पैसा याम चंगहनबा अदगी वोटर सिंगना पैसा लौबा कैंडिडेट सिंगना पैसा येनबा सिगुमा मयाम सिना अचो अचोबा अखोइगी बोट से फ्लाइंग बोट तगी करीदगी मयाम से लास्ट सवादा अफबा मिरेप से कमाइना खनगदगी हाबगी खनबा वाटपसी मसी मयाम दा सोबो मी मतारे एज ए कैंडिडेट अमोइना प्रजा सिंगना कमाइना अफबा मिरे अम खनगनी करी तौगनी मागी मगुन से करीदा येंगनी अफबा कैंडिडेट अफबा पॉलिटिशियन मागी मगुन से सी लेबम थोए सी लेगदम ने हाबा तामोगी वखलन कै लेगन थम मसी
ꯑꯩꯅꯁꯨ ꯉꯁꯥꯏ ꯃꯊꯛ ꯄꯟꯖꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯃꯤꯑꯣꯏꯕꯒꯤ ꯆꯍꯤ 30 ꯅꯤꯐꯨꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯚꯣꯠ ꯃꯌꯥ ꯌꯧꯔꯗꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯚꯣꯠ ꯃꯌꯥ ꯌꯧꯔꯗꯤ ꯄꯩꯁꯥ ꯅꯤꯒꯅꯤ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯇꯗ ꯈꯟꯊꯕ ꯉꯝꯖꯗꯕ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯆꯥꯔꯤꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯉꯣꯟꯗ ꯆꯪꯉꯨꯗꯦ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯕꯁꯤꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯑꯗꯨ ꯃꯇꯥꯡꯁꯤꯗꯗꯤ ꯂꯨꯄꯥ 1,000,000 ꯁꯤ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯂꯥꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯗꯣꯛꯇꯔꯦꯠ ꯐꯪꯉꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯑꯣꯏꯅ ꯊꯥꯗꯔꯛꯄ ꯚꯣꯠꯀꯗꯤ ꯆꯞ ꯃꯥꯟꯅꯅ ꯐꯪꯗꯣꯔꯤꯕꯅꯤ ꯚꯣꯠꯇꯗꯤ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡꯗ ꯀꯔꯤꯗ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤ ꯍꯥꯏꯖꯔꯤꯁꯤ ꯑꯣꯛ ꯑꯃꯃꯟꯗꯤ ꯂꯨꯄꯥ 90,000 ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯍꯣꯡꯕ ꯑꯃ ꯄꯣꯔꯛꯁꯤ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥꯗ ꯈꯟꯅꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯚꯦꯂꯨꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯂꯨꯄꯥ 1,000,000ꯅ ꯃꯤꯒꯤ ꯚꯦꯂꯨ ꯅꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩ ꯐꯖꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯖꯩ ꯃꯌꯥꯝꯁꯤꯡꯁꯨ ꯌꯥꯝꯅ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤ ꯑꯥꯏ ꯑꯦꯝ ꯁꯤꯌꯣꯔ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯚꯣꯠꯁꯤꯗꯗꯤ ꯑꯍꯣꯡꯕ ꯈꯔ ꯑꯇꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯟꯖ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯦज ꯑꯦ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯇꯥꯏꯀꯣ ꯇꯥꯃꯣꯅ ꯀꯔꯤ ꯑꯦज ꯑꯦ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯄꯤꯜ ꯇꯧꯕꯤꯅꯤꯡꯕ ꯂꯩ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 30 ꯑꯣꯏꯁꯤꯜꯂꯛꯑꯕꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯀꯌꯥ MLA ꯀꯌꯥꯒꯤ ꯇꯦꯁ ꯇꯧꯕꯤꯈ꯭ꯔꯦ ꯆꯍꯤ 30ꯁꯤꯡꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯁꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯣꯏ ꯈꯪꯕꯤꯔꯦ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯗ꯭ꯔꯤꯝ ꯄ꯭ꯂꯥꯟ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯒ ꯃꯥꯏꯄꯨꯅꯔꯒ ꯂꯥꯛꯆꯔꯤꯕ ꯑꯩꯍꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯤꯕꯁꯤꯗ ꯅꯨꯡꯁꯤꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯚꯣꯠ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯋꯥꯠꯂꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯋꯥꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯠꯂꯤꯕ ꯑꯉꯥꯡꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯕꯤꯗ ꯋꯥꯠꯂꯤꯕ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯂꯣꯟꯒꯤ ꯑꯃꯗꯤ ꯕꯥꯎꯟꯗꯔꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯗꯦꯕꯂꯞꯃꯦꯟꯇ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯐꯅꯕ ꯍꯣꯠꯅꯖꯒꯦꯅ ꯈꯟꯖꯔꯤꯕ ꯅꯥꯏ ꯖꯣꯏꯀꯨꯃꯥꯔꯕꯨ ꯑꯃꯨꯛꯇꯪꯗꯤ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯪꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯃꯔꯨꯑꯣꯏꯅ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯤꯈꯜꯁꯤꯗ ꯃꯥꯏ ꯄꯥꯛꯇꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯈꯜꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯃꯣꯒꯤ ꯗ꯭ꯔꯤꯝ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯕꯤꯌꯨ ꯍꯥꯏꯕ ꯏꯂꯤꯠ ꯇꯤꯚꯤ ꯃꯥꯏꯀꯩꯗꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯃꯤꯔꯦꯞ ꯗ ꯀꯦꯟꯗꯤꯗꯦꯠ ꯃꯇꯥꯡ ꯑꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯚꯣꯠ ꯂꯦꯞꯄꯛꯏꯕꯅꯣ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ ꯀꯦꯟꯗ꯭ꯔꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯅ ꯀꯔꯤ ꯔꯣꯜ ꯂꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯔꯤꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯒꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯄꯨꯡꯍꯨꯝꯁꯤꯃꯛꯇꯗ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ